Manipur gi hana maming tholaga leijuraba mafam kaya amabo kanagumba mioi kangbusinga makhoi masagi apamba matung ina anoba ming pangtona thonjinmagi mawong ama leiriba se thingnaba Manipur Legislative Assembly gi ngarangi mifamda the Manipur Names of Places Bill 2024 get naba yautana pass tokhrei bill ase house da puthokladuna Chief Minister N Biren haike ipa ipusnga chahi lising ahumlok ngak senduna tungi mirol gi damak thambiramba maru oiba mafam amade khubam sengning thina ngak senduna thamba haibasi aikhoi gi tawdraba yadraba thawdangni matamamada ipa ipusna thambiramba aikhoigi lam asi hojik leiriba China da kisu hena chawrami haibasi museum da leiriba map yengbada khangbangame adubu laibak thibadi Manipur gi yamna maru oiba mafam amadi khubam kayabu hana tholamdaba leiramdaba maming sing thonjinbagi thawong ama chatharakli basi thinghaudrabadi matam kharagi matungdadi Manipur haiba ming asimak mutkiba yana lei lonena maitai naga haiba yalho furup ki ming asifaba mangkiba yari haina Chief Minister na house da phongdoki Puwari history alaman ipaipu madu sakhangba makhoidubu ikai khumnaba utpu makhoidugi satnaramba adubu phidamnafam thamba khubam ngak senba moina thamamba lanchum ngak senba ipse macha oiba lehoriba mirol sing aikhoigi ithaunisa adubu laibuk chibadi aikhoi Manipur sida khoigi state sida aikhoigi alaman ipaipuna wana sahi lising ani ahum sangna nga agalakpa semagalakpa China mai Manipuri map ui ariba China ga khoi gasi China degi khoi China dugi saru ahum thopagi saru amaguma chawi khoi ahan baga khoi maps ngang ai kanu da museum gi da gi tawgi yang hoi evolution live matungina khoi pixel ai yare adu aina haini di hairi be khoi na thanami pot mayam se masi ai khoi na nga pori mo ta ai khoi na anobo miron sing na masi manghan laga mix to manghan la khre be khoi khun maming si revenue department na thongadaba or lakai dugi lamdam dugi hana dugi lejaraba tholiba mingse without a consent without the authority pang thonda thonar pa pon the waner question sare khoida confuse me am create tawre akoi Manipur se krai Manipur kai dano kai khangoi do matang lai handang mata da saru biranguni imphal airport si langkai thongol ticket kapoda very serious honorable sir se khoi tarai na lobo yaro adagi sidaida laiba kangpopi si kangui gai kangpopi khangdaba mi singna da leirido kangui na tholido kangpopi si pai puna mehoro lagi tholapa lamni si khangdaba mina kangui kongningna heta thonbe abrahai ne daina Chochanpur si Lanka Chochan Maharaj na Lusai expedition gi matangda Manipur gi apun sakam kanna bi honabda kayam wagi kayam thenagi ba Madugi Chochan Maharaj na thenagi ba awaba madudagi maming lorokanda Chochanpur ne thongi busi Lanka thonne mingmon thoyen thetpagumba imphal nong tu nei karai no sida tawramai ba mayam si ibudu thangjin haina khoina nongan madagi khormi ba thajanabagi matungina adubo Hawkip Reserve Forest na si puthori Hawkip Reserve Forest na mayam no biramani imphal airport ki address na Chochanpur no mahajin thalam adagi Assam Rifle ki official letter da Lanka district kan akhoi si mapu pandraba yumbu leitraba toning ba na pungtok da tobo ya ba dong na sarma sathar puse masi khwai dige lai rot thigni handa recently Jiribam gi praja sing aduba Jiribam gi authority mayam tanar ka khun tara ga manga subject to correction maming ong thui anoba invader kambu gi tholom mamung do akhoi original indigenous ki maming da won thoe adagi income tax ki official committee gi da income tax ki niko ado akhoi gi imphal si da Lanka ni desuru irkumba ado marandi moidu karai de no laga I card karai de no sarga pai ga Manipur si da kai thonge du khangdrna central service sang mi su yong mone ba pa nei changa do muru chakra ado akhoi gi original indigenous sing ji khangdna khoi da sida choba impact ama hayeng gi chawon suron akhoi kawgrani ba Manipur kawgrani konang du mai dei ga si kawgrani naga ga si kawgi na ba atoba maming thongen gi nga mang gi doi ne ba adra suguma yamna nungaitaba yamna akhoi ipaipugi thanamba posak mayam ipaipuna ngang wana senjaramba wana sagatsanba pon mayam se paksana mangdarakpa paksana dilute torpa paksana muthatna honorpagi mami tarpadagi tangai phadana honorable speaker sir sigi bill se move to puthokta yadadana khoi cabinet na kopna khanar matungda da masi akhoi sidaida pass taunaba haidana pukacharpani adama sidaida akhoi loina committee
ama koi sida to doi sa koi gi committee ma leigani committee si gi recommendation da galoina na ming hungdo hungin to ba ya gani committee si dai da committee si ma da ming gi mata na khana ba hai se hai pham sini hadi sing pa turen even sing pa turen laikai khul lairak town lambi adagi lokon ground sang adagi koi gi historical places school medical institution punamakse aduna committee sina khanaba ngamoida mafam sina mu census ki gumba adagi education ki gumba forest names gumba sidi center da belongs to bunina adagi revenue village gumba block panchayat sumba sidi khoi asina mu haiba committee si mathakta khoi state government ki mathakta sar khanagani honorable speaker sir adumaina lanka tholamba adagi konggong tholamba adagi bheng tholamba state government recognize obuna tabagai aya amar loina kathat khare sina makha ta ba kai mo thola ga di mo action to bo ya na no